Sushant Singh Rajput misiga mari lainana phakiba mioi anina makoibu NCB na force tawi hairakli. Mumbai gi Bandra da leiba Jet Bilatra amasung Abdul Basit Pariharbu Narcotics Control Bureau na Sushant Singh Rajput misiga mari lainana Rajput ki yumda house manager oriba Samuel Miranda amasung domestic helper Dipesh Wanda drug supply tawi haibagi maralda faduna wahang pahong kaya chathakrabagi tungda makoi anina makoi gi statement hongdoktuna NCB na makoi anibu force tawba namduna hainaba amasung record sing tawi haina phungdorokli. Hypersonic Missile Club ta India yaure. India Hypersonic Club ta yaure. Hypersonic Missile Club ta yauba Indiana US Russia amasung China gi matungda mari suba oiri. Indiana APJ Abdul Kalam testing range tagi hypersonic technology asi mai pangna test tawkhibaga loinana indigenous technology bu khumang chauksina missile bu sound gi speed tagi saruk taruk hena yangna chatlangani hairi. Hypersonic test demonstration vehicles asi Defense Research and Development Organization na develop tawbani haikre. Chinese Foreign Minister amasung India gi External Affairs Minister unaragani. Chinese Foreign Minister Wang Yi amasung India gi External Affairs ki Minister S. Jaishankar hojik wariba Ladakh ki stand-up asibu mapung fana loisinanaba September 10 da mifam phamlagani. Mifam masida Chinese Army People Liberation Army bu mapung fana disengage tawnaba amasung de-escalate tawnaba khanagani hairi. Pakistan Army na India da warning tawrakre. Pakistan के Chief of Army Staff General Qamar Javed Bajwa India da Pakistan 5th generation of hybrid war da India bu maithiba pigani haina aphongba warning pirakre. Rawalpindi da pangthokpa Defense Day amasung Martyrs Day ga mari leinana pangthokpa thoram amada Chief Army asina Pakistan gi Armed Force singda challenges mayam ama thingnari adum moinamak lanthengnarbadi Pakistan Army na chapchaba pokhum piduna maithiba pigani haina phongdorakre. Mahangna makha taraduna Pakistan asi peace loving country ama oibana nungsi sanana warosin purokpadi sagoli haina phongdorakre.